Welcome to Manipuri Wari YouTube channel asida subscribe tauba amadi nauni yengbiraiba viewers singbo amuka hanna taram nokchari atuga mayamna khangdaba ama laibagum tawre aduna ai mayamda wafam amta thamjage Valentine Day haiba wari aduda comment bibirakiba duga subscribe tawbirakpa duga like nambirakpa chinaw singi mafamda adom hana pibikiba comment singdo adugi comment duda like masing yamba haiba tare adom hana pigiba comment sing ado like number je mi atopana like namakpa je masing yamanbiyo adugi masing khwaidigi yambado adu mi masing yamba mi khangkatlaga adugumaina like masing yamba comment duda like masing yamba mi ahum mari haiba tare mayamdugi marakta comment khwaidigi like mana piba comment du like khwaidigi number mi do adugi khangkatlakanda tongana adugiju lucky draw prize ama thammi habje mayam kawbi ganu adugi thoina hajaban ai comment da mayam pirpa comment du reply torago ina adom na piba comment sing do like yaman biyo na hanba haujarme do comment ji yaman bana maram moraga loinamak hanba ngamjadre hayeng ai khoidadi hairakti na haigane du na go ina hajarabani duga lucky draw da pi da pricing koi sida loi laire to si loi thana tham ready da laijarabani duna haiba lucky draw sida participate tawbiyu soidana khangdaba akogi friend circle jing laitargadi khangdaba jing ado koi phajana khangnaba haibigaro hana thamjage matang asida live tharibasi loisinjarage